Manipurgi Maikaidagi Pumnamakpu Khurumjai COVID-19 outbreak na maram oiraga hojik oiriba lebaki fivam siga mari leinana tungi yumbi oigadawriba satra satri singda akaiba thoklibasi khara to oiragasu kanba ngamnabagi damakta maruoina class 3 dagi 8 fawbada leiriba satra singi damakta e-school Manipurgi Maikaidagi hanagi subscription amount tagi tatharaga India pumba lockdown tawriba asi amuhanna hangriba fawba discount rate ta bizagani yum dagi thoktragasu internet ki khothangda like tamnabagi khudong chaba asi lobiyo akupa marogi namakta aikhogi e-school Manipurgi mathematics department gi Sir Sunil amasung founder Rajeshana samdagi makata ba maro tadisi gata koina e-school Manipurna aikhogi launch tawkhraba matungda nasi akoina around akoi tha new ti fazale akoi work tawrpa haitare ado tase Likey Karum dong pai karo sikituna berani he sidi kai nu mana to bagira nami lo chalo kai nu taw nang to bai jibo kai do rogi taw ibo makha dam ti dong ne mayam uda barotro mayam uda barotro it's okay khangye sidi Kari saklo no man lawrai sina. Oi, nambar jang kelo. Pora ngam game sang ngam khang ba. Nangi khongbi khongrang loi pian khe dana. Nang nei ngai je. 1 by 2 challenge. Come on. Oi, nang namma ku pa na bang bang. Hoi, nangi bang bang do swai da san roi. Hogolo. Hoi, hogolo. Ngom jau da be tu ne. La. Hoi, re tu le. Hogolo. Hoi. Likey Nangbu hoi ibemga lairik punna tamina ba tanbrane adui nati ba chau ai de science stream pa me aduga ai khoi chen to mina art stream aduga manipur de science ka arts ka pulap tamina ba ya ba afaba school amna ta sulaite ai khoi chen to mina ai ga pulap samina ningna tawri ne ba chau hey karigino ne hey noy de yang wari du ba ha noy ani punna tamina ba ya ba school ni ne ai na thiba chaluri se phanga ba pabong phange Imphal Airport manakta leiba changangai usikundane Advanced School of Arts and Science haidana amaling khaledana haribi school ste MIL gi subject khudimak loina tamba yare tindok tindin wadana bidamakta ben service su lei Sunday khudingi course of the year takiba NC banandana football su takpi dawribni aduisu matakta tha ahum khudingi free medical check out hey nangbu agyam phaba schoolam phangaga nacha ani gi form loruk tridi karigino taso oisu apa mamina ti kai dorage se form lawri en he Likey Likey